ngasi phongkhiba masum thokhiba tuan thaudo wathok maruabi I pausing khongasaraga Manipur top channel ki maikei digi myamna thamjagi ahanbada social media singdagi thaknarakpam sum lokholak poini yamna thajrenga weriba musum nongaitaba pawmana Thobal district khangabok fishery office manungi Nouna Saba Pakka building amada masak khangdaba nupa ama thouri yanduna siramle hairiba nupa asi wangbal outpost ki pdf singna petrolling satpada thengnarakpani hairi amasum kanagumba masakhangba yauragadi mayungi miyoi singna khangnaba paw pebiyo haina social media ra thagalakpa warol sina suma khatana palakli dugo mya hairiba thaudo sida laikhidraba miyoi sigi sakpham simyam sungai soina video sigi thumbnail de mem hapsaramge myang miyang taminasi ahemba update lebaga mem na pizarake pathoksa ki video ki yaur sumyam na phigani amaramdana Nagaland sathaba crime gi sada nifugumari di NSN IM nani MSA Hauzik Barar Sarkar Santigi Wari Sanariba NSN IM gi English Singaniga Kunda Nagaland Tokiba Lal Hobaga Mari Lenaba crime singda Sara Nifugamari CNA Hana Ministry of Affairs ki annual report amana hairi English Singaniga Taraga Mangada Barar Sarkar Masum NSN IM gi Marakta Naga political issue Shiga Mari Lenana framework agreement sign taunu kibani Loinana Hauzik Shutna Kalani gi Marakta Santi Purakna Bagwadi Satharibani NSN group asi English ngamaga samapan humdraga mangada Shillong Accord adubu yadaba kangbu singna English ngamaga samapan marfuda form tawkhibani Ministry of Home Affairs ki 2019-2020 gi annual report matungina NSN IM gi group asina TS muibana NSN NK asina Y wangtin lahulubasi barar sarkar na matam gi oina control tawnabu hona duna laki NSN faction singi marakta hingsa amasum aina yadaba thawong kya sathabana miyam gi punsida asawu sathing kya mayunari English singani ga kun ga mathoi gi annual report matung ina NSN gi hauzik lairiba faction singasi barar sarkar gi 6 fair makhada loina lairi adubu Myanmar mapungoina base tawba NSN ke yang ongi faction asidi 6 fair gi makhada laiti English singaniga taraga mapangi sangdamnaba matamda Nagaland English singaniga kunda hingsa gi thaudosi sara nifuga mga hantaki English singaniga kunda satakiba counter insurgency operation da lalhauba saniga kungini thoi faki adugo khulai marfuga mari recover tawki English singaniga kunda Nagaland satakiba lalhauba mari lainaba thaudok singda NSN IM sada 44 sene adubu English singaniga taraga mapanga sangdamnabada lahulubasina mi ke neptawba masum faabagi sangdi sada kuntragom dayandaki Arunachal Pradesh thokpa hingsa gi thaudok singda sada taraga mathoidi NSN IM si sene hairi amaramda Bharat Sarkar Naga insurgent group singda sathariba santi gi wari sida tungan maike sida sali Bharat Sarkar ga 6 fair thamnaduna wari sanariba NSN IM gina framework agreement aduga Nagaland operate tawriba tungan ba Naga lahulup taruki body ama oiriba Naga National Political Group na agreed position haiba tungan ba maikei da santi gi wari sathari masina maram oiraga waroisin ama lakna ba honabada aruba ama oiri center gi maikei digi pisto usigi interlocutor oina ke Padamanbaya RS Pande RN Rabi duga hausingna AK Misrana oiduna nakalanigi yanaba mong ama puraknaba yamna kana honari Naga lahulup singa hausik sathariba santi gi wari asigi woroisan ama purakba ngamdaba asina state aduda namhaduna sel khaiba kiana khanganba apanba piba yauna hiram kyara yai khai thingaiba thuwanbana tangtaba phim ama mayuknari hainasu pausina su makhatana su phongdorakli amaromdana White House area da Trans Asian Highway gi returning wall ningkhaikhre Hauzik Imphal gi Myanmar phawgi Imphal More lambida sengba sagaliba Trans Asian Highway gi returning wall gi sarukra Thobal district ki manungsana leiba White House area da sawna ningkhairakre Hauzik Trans Asian Highway gi semga sagatpagi thabak tawriba si quality ningthina control tawduna semgat sagatlibara haiba state sarkar amasum mari lenaba authority gi maikei digi yengsinba mathau tare haina Manipur Pradesh Congress Committee gi MPCC gi President Kaisa Mega Chandrana phongdorakli ngasi Trans Asian Highway gi wahauda collapse tawraba Trans Asian Highway gi returning wall gi phibam Congress President ke Mega Chandrana hakthengna satuna yengsinkhre
Ninkairaba kintaraba returning wall gi phibam adu yengsinbaga loinana oiramliba phibam adubu penaba phongdokpaga loinana Congress President Mega Sandran hai haujuk sarkar na semga sagatpagi thabak sathariba Trans Asian Highway gi thabasi ningthina mari lainabasingna miyeng sangduna quality laina packet haningi White House area da highway sigi nakalda semgatliba returning wall gi sarukha semgatpa hek loibaga sauna ninkhaiba kintakhiba uba phangle Haujuk semga sagaliba si ningthina quality yaudabagi mongoi mafam asibu semga sagaliba thabak suriba ministry kharada hanglubada returning wall asi masa mathanta kinthajarakpani haina pakhum khumlakhi haujuk semga sagatpagi thabak tawriba si quality compromise taunarabra haibigi wahang tholakle State Sarkar, Bharat Sarkar gi mari lainaba Ministry amasung Authority gi maikaidigi haujuk semga sagaliba kangbu asigi thabak khusu asi quality tawbra haiba ningthina yengsinba mathoktai State Sarkar gi maikaidigi su tumina laisinba sumde haina Congress President ke Mega Sandrana phongdokhi mana makhatana hai haujuk suriba thabak khusu asi yenglaga mamangna sukiba thabak singa do quality ningthina yaudana tawrabra haibigi singna balai Semba loiraga ninkhairakpasi quality yaudre haib takpani Imphal dagi Myanmar phawbagi hauzik semga sagaliba Trans Asian Highway asi Manipur gi maruoiba lifeline amasu oirakadoribani Asia gi leba kayaga samnaduna lamdamasigi oina tungkoiba commercial hub ama oigadoriba lambi asi matam saringaida ningthina state sarkar ni yengsinma mathautai asigumba lambi asiga haujuk semga sagalibasing asi mari lainabasingna check tawduna quality yauribara haiba yengsinbiyu semga sagatpagi thabakta sizinariba material sing nung laingoi cement yotna singma kaya si quality standard leiba oibara haiba thigatpa mathau tare haina su pausna palakli Makasa tarakpoina to papaw mana GMT gi mapu pukrama Michael amadi mahaku sagatpa miyoi sing lot pa yaroi investor sing Moirang di head office oiduna salairama grow Manipur team GMT gi mapu oiriba pukrama Michael amadi maki imung manung yauna makpu support awba miyoi sing lotuna lairiba si puthokna bo hona bada sarkarna mateng pangbiyo amadi awaba taraba investor singi senpham sing handokpi baga loinana Michael su mahuksagi tangdu laitaba punsida leiba oisanu haina ngarang kwa kaithel tidim ground gi mayukna bada leiba community hall all Manipur GMT investors welfare association sinduna phamkiba wakat mi pham amada investor singi maikedi apun bagi kholau laukre wakat mi pham adura saruk yakhiba association asigi Assistant Secretary Laisram Romena hakibada Michael asi lamdamasigi angam mathau kayana support tawduna haujuk phawbu lotuna leidi habigi manung yoeba thijin madagi khangmangamle Michael na bell digi lauthona bo hona ba matamna asawa thodang laukiba JC GRF amadi AGC gi miyoi singsu haujikti tumina laisin kiba sina Michael amadi makoi masel gi marakta lautunaraga sel khara laukthokrabra habigi singnabasu association asigi mafamda pokle GMT asi haudorakpa matamna karama makhal gi amadi matau karamna salaigadoribano haina hangmada Michael gi maikedi gi GMT asi regulate oiraba formalities amadi matik sarba rules and regulation lairi haina phongdorakhibadagi investor singna paisa invest tawkhibani aduba investor miyoi lising taraga manga rom na lupa crore lising amaga sani rom investor roba matamda Manipur lengana Michael salai ribasi unregulated oiba ponzi scheme salai re haitun fogakhibani makpi hek phagatkhibadagi ngasi phawba thengthang kyar investor singi paisa pithokani habigi thajaba pikhrabasu ngasi phawba pithokpa leithri haukiba March taraga manga digi phase mari thokna pithokpa hauragani maramasina deadline asigi mamang Michael gi matakta kariguma action mata investor singi maike digi tawrakpa tarabadi yanakiba wafam singadu mangani habidigi matamadu fawo investor singna tumina lakhibani adumapo aruna tawbigi mawongda March taraga turukta Michael gi apokpi Bertina miyoi Nipu mangada senpam pitokpa haure haina telegram na thagalakhiba video si karama mongda senpam singadu pithoklibano investor singda hiramasigi matangda karigumba wapam amata su khangalam khiba leite makoina asumna investor singi yamlaba senpam matpi khiba sina maram oiraga investor singi marakta depression amadi khang mangamdraba potlam kaya mayuknabadigi suicide tawduna laikhitaba fawo yawnare Pibamasi yoraba phawda miyamgi mapi mapa oiriba laingaka asina Michael puthokpada mating pangbagi muhutta tumina asum laisinba sisu yaningde maramasina Michael su sagot piriba ngam athau singnasu Michael bu puthokpada mateng pangbiu amadi matamaduda investor singidama yaiphanaba semkiba JC
GRF amadi AGC gi mute singsu thokpiraktuna miyamgi oiba platform amada wari sanaraga punna phanaba khanamina ba honamina se hakenasu paus na phongdorakli adu hausiku inadi miyam paus matangsa lusinjarage amasum pathoksa gibra soikiba lankiba yaurus miyam ngakpigani amasum matam gi oiba maruibi paus singsu miyam dale pulaituna update pizara khena channel sigi mekedi gi miyam da thamjari and thank you.